ngase phongkiba tongan tongan pa manipuri si phongsingi maruibi I pausing myamna thamjagi ahanbada sanalaipa pausi diki khungosaraga saba phangdabadagi mapuk lamna Maharashtra-dagi travel Nupamacha na Haojik US da scientist oirakre Maharashtra-gi Gada Siroli manung hanjilaba khungang amada nomagi sara ani suna saba phangdriba mapuk lamna phamungda changkiba angamana United States senior scientist am oiraktuna Bhaskar halami gi punsina kana honaba masum aset pa aning magaloina kana gumba amana taliba pandama ma phangi habi khudam ma oikre kurkhera tahsil gi sirsadi khunda travel community amada saurakhiba Mr. Halami Haojik Maryland US da biopharmaceuticals company am oiriba Simamix is ki research and development section senior scientist am oire company asina genetic medicine sing the research sathema sum Hamalina RNA manufacturing amasum synthesis ki thabak yengsili mai pakwa scientist am oirakna bigi Bhaskar halami gi khongsar adu lambi da apan bokro kya mayuk nakhi masuma ki maming da ahan ba kaya lekre maduri ma sirsani digi ahan ba science graduate amasum master degree amasum PhD phangbada khunadu gi ahan bani ma ki angang oiringai gi punsi du ningsingladuna ma ki imung yamna wan hinglakhi nomagi sarani phangna honabada ekhoi yamna waki agi imai pasina sana basinjak natragana sunaba thabak leraktraba matamda imung asi karamni hingadori bono haina khanbada mam khen masagi sei nifuga mari suraba scientist aduna PTI ningsingki sei amagi manungda tha khara maru oina nungju thagi matamdari amuk hena waki maki imungi leizaba apikba phamadуда mahi marong amata lekhidre amasum sunaba thabak phangkidi haina sumang naki Sabada masum tumbada yamna waba mahua flowers ng ikon na thongki aikoi na parsuit haibidi wall rice koiti thidun purakhi amasum isingda rice flour embil thongki amasum madu aikoi gi puk thanana bathaki masi aikoi kaktagi nate khungang adugi sada maudra na hingnabagi damak masi tawba taki hainasu Bhaskar halami raiki class 7 phawba mai tamhokiba halami gi mapana kilometer sam hena lapada leiba Kasansul Tahsilda school amada thaba ama hangbagi matangna pau phangdabadagi aphamu pambai khudimak sejinaduna mafam adu yaukibaga loinana imungi awaba khara kokpa horaki aduga mafam adu aigi ipa aduna yaukraba haina khangnabagi aikoina pambai amata lekhidi tha ahumari gi tungda aikogi khunda ma khalaklaba matam adudata aikoina khangki ma kana surda lebi school aduda chakthongbagi thaba ama phangkhre kona aikoi mafam adu yum hongkhi henasu halami naiki Halamin English ngani ka ahumda Nagpur leriba izat leraba Lakshmi Narayan Institute of Technology LIT da assistant professor am oi phangki Maharashtra Public Service Commission MPSC examination su pass toki adu ma ki marueba sade research tawbani amasum United States da PhD am phangna basaki amadi DNA amasum RNA da research tawna ba khangki Mangna Michigan Technology University digi PhD phangki ma ki mai pakpuna ma sigi tawbimaladuri thabakan suba masuma khogi tanjari ba piklaba senpham singna magi mahai masing tamada thadakiba magi mama pasing da piki amasum research asibu State Tribals Community gi Assistant Commissioner Ravindra Thatrena handak taran okre Nagpur da Tribal Hostel amada Additional Commissioner aduna scientist adubu guest amu oina invite okre India da lakiba khongsat kya da halamin school sing ashram school sing college sing da satkre amasum magi mayum na phawba mairoi sing unaduna mairoi sing adugi pandam sing phangnaba lambi sing amasum career sing gi matangna makhoida counseling tawkre hainasu pausna makhatana su phongdorakli makasa tharak poina to ba pawna sahi ahungi matamda minister sing na house thabak maudrago hundai tawgani haina thajaba piki thabak to onthokle haina thagalakhiba report sing na peningai oidaba yorongki Kumza English ngani ga taraga trete ki English ngani ga kun phawba Manipur lenga ki tuan tuan department sing paiba minister sing na Manipur Legislative Assembly gi floor da tuan tuan wafam thabak to onthokani habigi thajaba piki minister sing na thajaba piki wafam sing department na thabak to onthokpa da peningai oidaba kaya yauri haina house ki assurance committee gi report pali Assembly natragana parliament members sing na pukhalakpa wafam ama thabak to onthokpra natragana onthoktabra haibadu yengsinanabagidama member kharaduna saba assurance committee ama semi minister na pirama thajabadu thabak to onthoknanaba ningsinghanbagi thaudang su makoina lawi maramaduna parliamentary democracy dadi assurance committee asi yamna maru oi
ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯐ꯭ꯂꯣꯔꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯄꯤꯈꯤꯕ ꯊꯥꯖꯕ ꯋꯥꯐꯝ 32 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯀꯃꯤꯇꯤ ꯑꯣꯟ ꯒꯚꯔꯟꯃꯦꯟꯠꯁ ꯑꯦꯁꯨꯔꯦꯟꯁꯅ ꯑꯦꯁꯨꯔꯦꯟꯁ 65 ꯈꯟꯗꯣꯛꯈ꯭ꯔꯒ ꯑꯦꯁꯨꯔꯦꯟꯁ 35 ꯀꯃꯤꯇꯤꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯔꯤꯀꯃꯦꯟ ꯇꯧꯈꯤ꯫ ꯀꯨꯝꯖꯥ ꯏꯪ 2018 ꯀꯨꯝꯖꯥ ꯏꯪ 2020 ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯁꯤꯡꯗ MLAꯁꯤꯡꯅ ꯍꯥꯎꯁꯇ ꯇꯣꯉꯥꯟꯕ ꯑꯦꯖꯦꯟꯗꯥꯁꯤꯡ ꯈꯟꯅꯔꯛꯄꯒꯤ ꯄꯥꯎꯈꯨꯝꯗ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯄꯤꯈꯤꯕ ꯊꯥꯖꯕ ꯋꯥꯐꯝꯁꯤꯡ ꯀꯃꯤꯇꯤꯅ ꯀꯌꯥ ꯌꯥꯝꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯃꯤꯇꯤ ꯑꯣꯟ ꯒꯚꯔꯟꯃꯦꯟꯠꯁ ꯑꯦꯁꯨꯔꯦꯟꯁꯀꯤ 18 ꯁꯨꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯄꯤꯈꯤꯕ ꯊꯥꯖꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯑꯦꯛꯁꯟ ꯇꯦꯀꯟ ꯔꯤꯄꯣꯔꯠꯁꯤꯡ ꯃꯈꯥ ꯇꯥꯅ ꯌꯦꯡꯁꯤꯟꯅꯕ ꯄꯤꯔꯛꯅꯕ ꯈꯟꯈꯤ ꯍꯥꯏꯔꯤ꯫ ꯀꯃꯤꯇꯤ ꯑꯁꯤꯅ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯍꯥꯎꯁꯇ ꯄꯤꯈꯤꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨ ꯀꯃꯤꯇꯤꯅꯇꯣꯉꯥꯟꯕ ꯃꯤꯐꯝ 11 ꯄꯥꯡꯊꯣꯛꯇꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯄꯤꯈꯠꯂꯛꯄ ꯃꯔꯤ ꯂꯩꯅꯕ ꯄꯥꯎꯁꯤꯡ ꯑꯗꯨ ꯀꯨꯞꯅ ꯅꯩꯅꯕꯒ ꯂꯣꯏꯅꯅ ꯃꯤꯅꯤꯁꯇꯔꯅ ꯍꯥꯎꯁꯀꯤ ꯐ꯭ꯂꯣꯔꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯄꯤꯔꯝꯈꯤꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨ ꯀꯌꯥ ꯌꯥꯝꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯂꯕꯒꯦ ꯍꯥꯏꯕꯗꯨ ꯅꯩꯅꯈꯤ꯫ ꯂꯩꯉꯥꯛꯅ ꯊꯥꯒꯠꯂꯛꯈꯤꯕ ꯊꯕꯛ ꯂꯧꯈꯠꯄꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨ ꯅꯩꯅꯕ ꯃꯇꯝꯗ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯍꯥꯎꯁꯇ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯂꯧꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯄꯨꯡ ꯐꯥꯗꯅ ꯂꯩꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯍꯦꯟꯅ ꯌꯥꯡꯁꯤꯟꯅ ꯆꯪꯁꯤꯟꯗꯨꯅ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯑꯣꯟꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯈꯤ꯫ ꯀꯃꯤꯇꯤꯅ ꯌꯦꯡꯁꯤꯟꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯏꯅ ꯋꯥꯐꯝ 9, ꯃꯥꯏꯅꯣꯔꯤꯇꯤ ꯑꯦꯟड ꯑꯗꯔꯁ ꯕꯦꯛꯋꯥꯔꯗ ꯀ꯭ꯂꯥꯁꯦꯁ, ꯖꯦꯅꯔꯦꯜꯁ, ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁ, ꯄ꯭ꯂꯥꯅꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯁ, ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯔꯁꯣꯅꯦꯜ ꯑꯦꯟड ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯔꯤꯐꯣꯔꯝꯁ, ꯚꯦꯇꯤꯅꯔꯤ ꯑꯦꯟड ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤ, Excise, Information and Public Relations, Water Resource, Revenue, Forest and Environments, Labor Departments, Homes, Works amasung Finance Department da Assurance amamam, Muhut Department da Assurance Mari, Rural Developments and Panchayati Raj, Horticulture, Art and Culture, Transport Department sing da Assurance ani yauki. Committee na nainakhiba wafamsinggi manungna kumja ing 2013 ki August amada demand khanaba matamna matamadugi MLA Khumaksam Joy Kisana pukhatkhiba Education Department na mitai meki regular oza hapnabagi thabak laukhat pirabra laukhalagana masi kada yaurabagi hangkhiba matamna matamadugi Education Minister na matamatuda qualify oiba yaubasing process tawri makoigi maraktagi oibi haba lairagadi oihanna honajage haina house tamki adumana committee asina report puthokpa matam phawbada laingakna mitai meki oza lobagi thabok packet pa laitri haina pali amaromda kumja english ngani ga taraga nipan gi February Mapan satakhiba assembly mifam de MLA Paunam Brojena minority and other backward classes department gi demand khanabada maitei khoina yu sunglakliba thakliba selakliba sariba chinja onarakliba punama si lakpa matamda ekhoi gi lenga asi tungi miror gi damak singi istil inau singna Indian Constitution protection tobiba pame masi tahodaba tarabadi sahi tari nipan gi matungdadi Manipur oirakadaba piwa madudi maitei jati gi lefam lerakloi maramasina ngak sienna ba lengna matam sana khandaba matam oirakle haiki madugi paukhum minister na lamdam asida yu yolaga ganja tharaga popi tharaga sel talibi imung singa sida atopa lambi ama pina bo honari hakibani department gi mekai digi pikhalakpa document singa duda committee na pndaba phongdokhibani masiga loinara mode horticulture and soil conservation revenue forest and environments amasung Finance Department na lakholiba thabak sing yengsilaba matungda makoina pirakpa recommendation sing aduda committee na pndaba phongdokhi haina su paws na palakli makhasa tarakpo na moto pa pom na su group sing na police station mamang na text laure su dalaiba lahalup sing na police station gi mawakta da gari chatpa mi kya dagi text lawda police na action amata lawdriba si su dalaiba lahalup sing na miam dagi text lawda legana ayaba pb bagira haina village Developments Pukhau na Harul gi General Secretary Naurem Ganeshwana Wanglakli Wapamasi Pukhau na Harup Ahalup Pukhau Khabam Amadi Pukhau Laifam Pana Marina Punasinduna Pukhau Ahalupta Shu the level Larup Singna Mr. Miam Kian Kangan Bamadi Impal East District ki Lamkaya Kangpupiamadi Sadar Hills ki Manung Sali Hana claim Toropi Mayokta Sanakhiba Wakan Mipam Amada Phongdokibani Kongjang Aduda Nageshun Hai Shu the level Larup Singi Kadar Singbu Mausagi Punchita Halaklaga Miam Kian Kangan Batodana Balangana Makoi the Tagi Sel Power P
कानब क्या पीरी अदुबा सिगुम मतम असिदा साइकल एरिया लेब तोंगान तोंगान कुकी लहुरुपसिंगना मितै मसासिंग ललोन इतिक तौबगी संगमदा टैक्स क्या लौरी मरु ओइना साइकल पुलिस स्टेशन की हेक ममांग सुबद लेब लहुरुपसिंगी टैक्स लोफम हांगदुना गाड़ी सिंगदगी सही अमदी गाड़ी ट्रिप अमगी तोंगान तोंगान सेनफम क्या लौरी पुलिस स्टेशन अमगी ममांग लहुरुपसिंगना तौनिंगबदा तौबदा पुलिस ना येंगदुना लेबा सिन थवोंग सि पुलिस ना अयाबा पीरब्रा हाइबगी वहंग लाक्ली मरम सिन हिरम सिदा लेंगांग अथुब मतम मियेंग संगबियु कांगपोपी अमदि सदर हिल्स की अनौब मैपसिंग सेमदुना तंपाकी लम क्या मखोइगी लमनी हाइना क्लेम तरोखलिबा सिसु लेंगांग अथुब मतमदा जंगदुना वोरोइसिन म पुरकना बहनाबियो मरु ओइन लेंगांगना बाउंडरी कमीशन म सेमदुना डिस्ट्रिक्ट सिंग की सयना बलुशन बियो हाइकेनसु पाउसना फुंदोरकली मकासा तरक पोइना होयेलन पाउटगे तोप मरुबी पाउसुम मैमना थमजगे लेंगांगना अर्बान्स लोकल बुदी कुनगा तेरेत की मनुंगदा योंगलै मेलै नायरब्रा हुयेन ब्यूरो तरागा मंगा सुबह फाइनेंस कमीशन अवार्ड की सेकेंड इंस्टॉलमेंट्स टाइट ग्रांट की लुपा करोड़ तरागा निपान लाख तरुक लिसिंग हुमद्रागा तरुका समापन हुमफुग मापन की एक्सपेंडिचर सेंक्शन पीरकपद अर्बन लोकल बुदी तरुक यौहलक्तरे सेमिनिस्ट एन बेरेन लुसिंगलंगलिबा लेंगा मणिपुरदा inclusive developments purakani haibi aset wasaka loinana singtam yauna mafam punamak sammanaba miyengi makhada mathau taba thabu thorom sing pakhalak mohut loisangna tha sigi mapan kumja inglisingani kundagi na kunga mathoi goina taraga manga suba finance commission award second installment state grant gi senpam singi expenditure sanction pirakpada apunba urban local budi kunga tere ki manungda taruk yoholaktana ULB kunga mathoi khaktigi oina ayaba pirakle hadi ऑर्डर से था सिगी मपंदा सेक्रेटरीट समहुत डिपार्टमेंट की मैकेरी की कमिश्नर महुना थोखिबनी हाइदेम अदुबु इम्फाल म्युनिसिपल कॉर्पोरेशन IMC याउन लैरिबी स्टेट की अर्बन लोकल बुदी पुन्ना कुनगा तरे की मनुंगदगी तरुक यावहंदना कुनगा मथोय खक्तगी ओइना तरागा मंगा सुबा फाइनेंस कमीशन अवार्ड की सेकेंड इंस्टॉलमेंट स्टार्ट ग्रांट की सेंपम काइथोप याबगी अयाबा पिरकिबा थवोंग असिदी लेंगा की मैकेरी ULB सिंगी मनुंगदा योंगलै मैरै नायना मियेंग थम्बगा लोइनना चथरकप थौरांग ओइगनि हाबिगी वाफम फोंदोकनरखले थासिगी मपन कमिश्नर महुना थोकिबो ऑर्डर दुगी मतुंगिना ULB कुनगा मथोइदा अककनबा तरागा मंगा सुपर फाइनेंस कमीशन अवार्ड की सेकेंड इंस्टॉलमेंट स्टार्ट ग्रांट फॉर द ईयर 2020-21 योइना लुपा करोड़ तरागा निपानगा लाख तरुका लिसिंग हुमद्रागा तरुका समापनगा हुमफुगा मपन बेलिगी सेंपमसिगी एडमिनिस्ट्रेटिव अप्रूवल याउना एक्सपेंडिचर सैंक्शन अमसुम इनकेसमेंट की परमिशन पीरे हाइबसिनी सेंपमसि बजेट एस्टिमेट 2022-23 की डिमांड नंबर 12 की मखादा काइथोप यारगनि हाइदि सेंपमसि की मेजर हेना लिसिंगनिगा सनिगा तरागा मपन अर्बन डेवलपमेंट सब मेजरना 01 स्टेट कैपिटल्स डेवलपमेंट ओइरगा माइनरदना चामगा मौद्रगा मथोय असिस्टेंस टू लोकल बुदी कोऑपरेशन अर्बन डेवलपमेंट्स अथॉरिटी टाउन इंप्रूवमेंट्स बॉर्डर्स हाइबना सिंगमनि सबहेतना 0 मरी स्कीम्स अंडर 15 सुपर फाइनेंस कमीशन अवार्ड ओइरगा मसिगी डिटेल दना 0.2 की म्युनिसिपल काउंसिलर्स नगर पंचायत सिंग ओइरगा ऑब्जेक्टना कुंथ्रागा तरुक की ग्रांट इन एड्स जनरल्स नन सैलरी ओइगदबनी हाब वफमसु फोंगदोरके हेरि सेनबा मसिगी एडमिनिस्ट्रेटिव अप्रूवल्स एक्सपेंडिचर सैंक्शन अमसुम इनकेसमेंट की परमिशन सिंबसिंग अदु ऑर्डर असि थोकिबा नुमित असिमक्तदा फाइनेंस डिपार्टमेंट की मैकेडिगी पिरकिबा कनकरेंस अमसुम इनकेसमेंट परमिशन की मतुंग इननी हाब वफमसु पलखि अदोमेनम ऑर्डर असि थोलकलाबा मतुंगना लाक्लिबा वफमदि लैंगाकी महुत लोइसंगना मणिपुर की अपुनबा अर्बा लोकल बुदी कुनगत्रे लेबिगी मनुंगदा तरागा मंगा सुबा फाइनेंस कमीशन अवार्ड की सेंफम असि काइथोप याबिगी अयाबा पिरकपदा ULB सुना पिरक्तदुना अपुनबा ULB कुनगत्रे की मनुंगदा तरुक यहोलक्तदुना कुनगा मथि खक्तगी ओइना पिरक्लिबा करिगिनो हाइबसिनी ग्रांट इन एड्स की ओइबा सेंफम असि डायरेक्टर महुना काइथोकलगा मरी लेनबा अर्बा लोकल बुदी सिंगी अकाउंट मागी फंगफम थोप सरुक सिंग अदु येंथोकदबनी अदु करिगिदमक्ता ULB तरुक यहोलक्त्रिबनो हाइबसिदि असपु वहंगोइदि एक्सपेंडिचर सैंक्शन अमसुम इनकेसमेंट परमिशन पिरकपदा यौरक्तरबा ULB सिंग अदुदि लिलोंग इम्फाल वेस्ट लिलोंग थौबाल लमलाई सुगुनु कुंबी अमसुम मैंग इम्फाल म्युनिसिपल काउंसिल सिंग हाइदि लोइना करिगिदमक हाइबा ULB सिंग सिगिदि यौरा हलक्त्रिबनो हाइबगी मतंगदा अककनबा ULB अमगा मरी लेनबा मिय अमना फोंदोरखिबदा मतम खरगी ममांग यौहलक्त्रबा ULB तरुक असिगी चेयरपर्सन सिंग ओइरमबसिंगना पुनसिनदुना हाई कोर्ट ऑफ मणिपुर कमिश्नर महुता ULB कुनगतरे की एडमिनिस्ट्रेटर ओइना थबक पुनबा थोलखिबा
Deputy Secretary Mahutna September ama English singani ga kungani thu da thoki bu order du busing na duna writ petition civil ama file torpa lekhi Haojik su case asigi aroi bu oration purana ba dispose tawdri ba ga loina makhata bu oil sing sa thaga da bu wali haidi Maramasna ULB taruk yoholaktri basi haidi ba ULB sing asigi chairperson oiram singna commission Mahutna ULB singi administrator oibabu court silence tawrubigi oigadori bra haibi wofam su fondorakli Adomaina ma Haojik phawi oina di IMC yauna arma local budi kunga tereki manundagi ULB kunga mathogi oina sanction taroklaba ULB tarukaki yoholakta sigi sab maram official oina phangma ngamkhidri haidi atopa pom ATM staff singi workpam sanai khanai ribra laitrabra staff ni haiba miyoi marigi thani pangi tolop piramre India lengana lau simubugi lamda mateng pangnaba masum sinpa masibu hena masak tuonabagi dama haudokhiba scheme singi manungda Risonati Yojana gi makhada semba Agricultural Technology Management Agency ATMA scheme gi wena Manipur Haojik phawra sanai khanainaba phibamna dumak lairibra natragana makhalamata gi wathok lanthok yaudana netana lairabra habi wohang hangnarakli Wong asima ATMA scheme bu mathwai palhanduna satna halakliba Manipur gi lawu simu loisangda tholak matam gi developments kya dagi lakpani hari development singa dugi manung su Sampur district agriculture office ki makai digi October kunga mari English singa ni kunga mithu thokiba sirolamana miyo ani bu ATMA scheme gi manung sana yauriba maruiba post am oiriba block technology manager BTM gi in charge oina nomination tawre hari Matang sida laklibu wafamni kanaguma miyama natragana anibu district level da laiba law simu loisangi office na akakna ba posting pireduna in charge singoina nomination tawba yabra masigi damak ayaba pibra habisini nakalamaromda Manipur gi oina law simu loisang na konsindun lairakhiba ATMA gi contractual staff punamuk January 3 English singani ga kungani thuda Commissioner Agriculture na thokpo order number ASRB 3021/2022 agri gi matungina Agriculture loisangda FA BEW singoina absorption regularization pikrabani numit asida thokiba ATMA gi hanagi lairakhiba contractual staff singu loisangda absorption regularization tawre haikiba order adura Chuchampur gi district agriculture office na amuhana BTM in charge on a nomination tawre haidiba mi ani serial number 11975 yawa mi sing haidi maramsina ATMA gi contractual staff singu AF BEW oina absorption regularization pikraba matungna amuhana adugom staff sing adugi manungdagi akaknaba manatraga ani khangalaga amuhana BTN in charge oina nomination tawba yabra habisni adu bong asigi pakum phangdragasu tawraklabani masigi maramda loisang asigi oiba kari karama policy program tawrabagi habisisu pakum phangdabu hangwari Khwaidigi ngaklibana January 3 English singani ge kungani thu the Commissioner Agriculture na thokiba order gi matungina ATMA gi contractual staff singoina lairakpadagi lawu singu loisangda absorption regularization tawkiba lairagas June 18 English singani kungani thu the lawu singu loisangi makedigi thokriba order man amuhana ATMA gi oin staff sani gi kuntra lairi makoi gi manungda state coordinator ama BTM yakha mga assistant technology manager samago humfu computer program tare amasum account kam clerk tare lairi hai dibisina yamlab staff sani gi kuntra sikadai digi lawru bano habisini maramdi January 3 thokiba order gi matungina loisang asida absorption regularization pikrab staff sing adu magi tuan ba posting gi matungina transfer amasum posting piduna thabak mafam singda join tahon khraba ngaktani Maramsina Samana Akaknava Mikata Makoibu, Loising Asida, absorption to Honba, Aduga, ATMA witness Makatana Lehelabra, having won Tulapani Hanesu, Paus na Fundorakli, Atopa Manamo, IRB personnel Amanamaki Kolik Captain Hatre, Arusal Perdeski Manungsan by Itanagar Gip, Doimut area the Indian Reserve Battalions, IRB personnel Amanamaki, Kolik Amanumena Captain Hatre and a police Makati Fundorakli. Thaudo asig mari lenen police ki makok thongbo official amana phongdo khibida IRB personnel sing asi doi mukta leiba Rajiv Gandhi University de deploy tawduna leibni nganu midang head constable wangru taidong amasung constable Singri Momani gi marakta akan mamari yanakhi maduri head constable wangru na maki service rifle numai maru ani kapthorokibani numai kap ki makul tabdi atopa personnel sing tholaktuna numai na pandre gi soklaba Mamai manak na leiba hospital amada pukhalaki adubu hospital yorba matung mahak shina pukhalakli hainasu doctor singna laukthoraki bani hari makhasa tarak poina to papa mana miyam na ikhoibu mihat poina ubigano victim oina ubiu RP Ravi Chandra leba asigi hanagi
Prime Minister Rajiv Gandhi hatpada sene haibigidam sei kuntra hena jel leiruraba matung hawkiba thangja numita Supreme Court na thadorakraba miyoi taruki manungda ama oiriba RP Ravichandra na makhoi bu miyat pa ma oina miyamna ubiganu victim ama oina ubiyu haina phongdorakli Madurai Central Jail dagi thoroklaba matung bhangna pawmi singna phongdokhibagi matugina North Indian singna makhoi bu miyat pa ama oina ubagi muhutta victim oina ugadabani mafam amadi matamgi matungina miyamna makhoi bu lalhaubani natragana miyat pani haina uri adubu matamna asuma woyel aduma purakani power pipe miyesina miyema bu lebak ningma natragana lalhaubu ohenma ngami ko na ikhoibu mara leitre haina thadoraklabasu lalhaubani haiba mingsat adu aikhoida haujik supiri masidagi hena thamoi sokpa leiti maramaduna miyamgi wakhalon anama amadi miyeng hongdok piyo haidi mana makhatana phongdokhibida sei kuntra hena jil leiruraba maram oiraga mak atopa miyesinga ka hena punduna haraute amna phongdokpigi apama leiti matam sangna kai naruraba maki imung munungi miyesinga leiminaduna matam logo pami amasum makhoige loinana matam pumada leiminagane haidi amaromda jil thadorakraba singi manungda ama oiribi nalini na phongdokhibida aina Gandhi family gi miyesinga unaba tawroi haujiki oina aigi ipuroibuna satpalambida mahakpu matung induna sakani maramdi ipuroibaga aiga sei kuntra hena sena khainaduna lakhrabani haujikti makhoiga amuk hana kaina pamdre adubu central amadi state government na honaduna makhoibu jail dagi thadokpirakgi dama hainingai leitana thakatpa phongdokli maroini state government na makhoigi dama gwana hona khiba aduna maram oiraga ngasi makhoina jail dagi tholokpa ngamlibani maram aduna state lengakpu hainingai leitana thagali hainasu nalini na makhatana phongdorakli Makasa tarak po na mayamna tentak na maruibi ipausing thamjagi ahanbe SL Express dagi lokosaraga laingan na Angalwadi worker helper sing mirai birabra sahi amada amukta pangdokpa ningol sa kobagi mangoina na Angalwadi helper sing honorarium pirakhidaba penadre Manipur gi oida ningol sa koba haibisi khwaidagi sawba masum kanglu khudimangna saruk yaba so kumayama oidibni sai amada amuktang pangdokpa ningol sa kobagi thauram sai sigi oinasu haraute amaga loinana pangthonakhi adumaina Manipur da leiriba Angalwadi workers helpers singoina ningol sa kobagi thauram adu phangkam thokpa honorarium phangkhidabana makalama kumay madi oikhidre Manipur lengana covid matam yauna lam kyada sejinariba Angalwadi worker helpers sing mirai birabra haibigi pianna yauri Angalwadi worker helpers singna ningol sa koba mangoina phangpam thokpa honorarium phangkhidabada penadab kya su phongdoknarakli Manipur da hauji Angalwadi Center lising mapanga samapanga yang kagani pa laidi amasum masigi worker amasum helper laidi bani masida natana mini Angalwadi Center lising amasuma ga yang kagani tu laidi bani makoi singa sigi manungda miyai kharaka honorarium piraga ayam saruna pibikhide masimak lenga sina ningol oibisingi karimata makeup ama phawba khanta haudraba jala haibisi hangningi pokning su yamna nungsiba pokna ki haidenisu pausna phongdorakli amaromdana Street vendor amabu tamchina ot naibi khibagi thawong kandem tawi khongjang sangsilagani AMMDC amasum Expo malemgi mafam amatada leitaba ima kaithel imoinu galida lapfoi yonduna nomagi masagi humangmalgi paisa tanduna imung puribi lilong maiden kulda leibi apabi sei nifugotre apokpa MD Abdul Salam Elias Oza ibosa butha sigi mapangi numidang weram pung 3 makhairom tarakpada Phangdabadagi nupi ani na huranbigi badanam pishinba amadi aingi wangmada nupa police amana khudang pairaga miya mangda izat khungoinaraga city police ta yamna tamthina ot nairaba matungna mara leitre haina thadokpabu akan mamongna kanem tawi mara leiba police personnel gi mathakta aingi weba action lokhatrabdi akan mokhongjang changsilagani haina All Manipur Muslim Development Committee AMMDC high school amadi anti social prevention organization Expo maiden khungi meke digi phongdorakli haidi Lushilak poinat mapalam gi pawamna lairaman mana Afghanistan gi Balaka province ta mapasing da masasing yonthokna bagi thorang tawnakre Afghanistan gi Balaka province ta leba imung amagi mama mapasing na mukhi masabu lairaman mana maram oiduna yonthokna ba thorang tawkre haina ngasi Tolo news report amana phongdokre province asida subnatagi sahi ani da ngari ba anga amabu mama mapasing na yonthokna ba hotnarambadagi khunjadagi miyai khrana kalhauba ngamkhre makoina anga adu yonthoklaga chinjang amadi sel thungi phibam khrada oirabasu mateng oina ba thorang adu paikhalambani hari Tolo news na pirakpa pawamagi matungina anga adugi mamana phongdorakpada maki imung manungna khamthengna lairaba amadi sel thungi phibam ka hena suksinkhibana maram oiduna tangai phadana maki pikliba masa adu yonthokna buwarep laukhibani haiba wafam phongdorakre hari
ꯃꯃꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯇꯁꯦꯡꯅꯃꯛ ꯃꯥ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯃꯥꯌꯣꯛꯅꯔꯤꯕ ꯃꯇꯝ ꯑꯣꯏꯔꯤ ꯃꯍꯥꯛꯀꯤ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯁꯤꯖꯤꯟꯅꯅꯕ ꯊꯥꯎ ꯑꯃꯗꯤ ꯐꯤꯔꯣꯜꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯀꯟꯕ ꯅꯤꯡꯊꯝꯒꯤ ꯑꯏꯪꯕ ꯀꯌꯥ ꯂꯥꯛꯂꯒꯅꯤ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯐꯤꯔꯣꯜ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯌꯣꯟꯊꯣꯛꯂꯒ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯄꯣꯠꯆꯩ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯪꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯝꯕꯅꯤ ꯍꯥꯏꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯅꯁꯔꯤꯟꯅ ꯇꯣꯂꯣꯟ ꯅ꯭ꯌꯨꯁꯇ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ ꯅꯁꯔꯤꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯑꯐꯒꯥꯟꯒꯤ ꯂꯩꯉꯥꯛꯅ ꯅꯠꯇ꯭ꯔꯒꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ एजेंसीꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯂꯕ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯀꯔꯤꯒꯨꯝꯕ ꯇꯦꯡꯕꯥꯡ ꯑꯃꯠꯇ ꯄꯤꯕꯤꯔꯛꯄ ꯂꯩꯈꯤꯗ꯭ꯔꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯅꯥꯛꯇ ꯑꯅꯤ ꯑꯍꯨꯝꯂꯛ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗꯒꯤ ꯃꯊꯧ ꯇꯥꯕ ꯄꯣꯠꯂꯝ ꯈꯔ ꯅꯤꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯃꯈꯣꯏꯗ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯆꯠꯂꯨꯕꯅꯤ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯅ ꯃꯈꯣꯏꯅ ꯅꯁꯔꯤꯟꯒꯤ ꯃꯃꯤꯡ ꯂꯤꯁꯇ ꯏꯗꯨꯅ ꯊꯝꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯃꯁꯛ ꯇꯥꯛꯄ ꯁꯄꯣꯔꯇꯔꯁꯤꯡ ꯑꯃꯠꯇ ꯂꯥꯛꯇꯕꯅ ꯃꯉꯣꯟꯗ ꯇꯦꯡꯕꯥꯡ ꯄꯤꯕ ꯉꯝꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯥꯂꯤꯕꯥꯟꯅ ꯀꯟꯇ꯭ꯔꯣꯜ ꯍꯦꯛ ꯇꯧꯈꯤꯕꯗꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯌꯥꯝꯅ ꯃꯍꯥꯎ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯗꯨꯅ ꯂꯥꯛꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯍ꯭ꯌꯨꯃꯦꯅꯤꯇꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯇꯦꯡꯕꯥꯡ ꯑꯃꯠꯇ ꯄꯤꯔꯛꯈꯤꯗ꯭ꯔꯤ ꯍꯥꯏꯅꯁꯨ ꯅꯁꯔꯤꯟꯅ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ